ngasi numidang asida mipaiba amasung langtaknabagi wangmada chatnanabagi matangda ngangjage masibu kaya kanagadawa mande haina khanbiba miyoiga masida yaubiribra nakhoi kana kanagi punsida mipaiba amasung langtaknaba hiram kaya kaya leibage nang ngasi langtaknagadawri haiba amatta leitrabasu hayeng hangsitti leirakpa yai masi aina panghai haiba natte adubu masidi punsigi tasengba mawong amani aikhoigi punsida kari thokani aikoi khangde adubu aikoina ishwarbudi khangi aikoi akibaga loinana hingbagi mathau tade maramdi mahakna aikoiga loinabiduna mahakna aikoigidamak lepiri aigi haukraba punsida nungaitaba thaudok kaya ama thokre aduna hairibasing asina aibu yamna kihallami paurau 15 gi 15 na masibu phattaba nungaitaba thaudok thokkadra haina kiraga leiba haina hairi adubu aina aigi punsida tamjare madudi karigumba phattaba ama thokkani haina khanbabudi karigumba afaba ama thokkani haina khange yauna khanba haujikti tamgadabani nangna afaba wakhal adu khakta khannanaba hotnagadabani phattaba khandoktuna afaba khakta khandoktuna khangadabani mipaiba haibasi wakhaldagi thokpani thajadabadi thamoidagini masidi ishwargi khudolni adubu masi aikhoina afaba wakhal khanbaga loinana afaba wa ngangba matamda masina thabak tawrakani awaba taba matamda mipaiduna wakhal nungaitana leiroidobani mipaiba langtaknaba amasung wakhal yamna khanjinba hairiba ahum asi punsibu yamna nungai hande nungshiba amasung thajabagi wakhal handuna ishwargi wasak pibasing aduda wakhal tawgadabani mipaiba haibasi aikhoigi wakhaldagi lakpani adubu aikhoigi langtaknabasing adu ishwarda punglang langsingadabani haina bible na aikhoida takpiri yumda samasya ama hek thokpaga devti paukhum ama hektalei devka aiga chahi nifu mari chupna yum panminaraklaba asida aina samasya ama hek thengnarabadi devta madugi matangda wari saruba maduda mahakna kari hairakadage haibadu ai khangi aduna mahakna hairakadaba adu taningdrabadi ai atopa misak amaga hekta chattuna ai wari sanai maramdi matam chuppada devna nangi langtaknaba adu ishwarda langsilu haina hekta hai aduna nangna langtaknaroi haina khallagadi nang khara mating thokpatai nakhoi khara amadi lai fattabana haijinba kharada yamna mipaiduna leirambasu yai adubu maduda mating thoktuna mayokno amambagi sangsargi mayoktadi aikoi christian ama oina adum mai hauna sauba yai Shwargagi leibak asi pangalna lakshilli amasung lakshillibasing aduna madu namduna lauri haina Bible na hairi aduna ngasigi numidang asida achumba maikeida khara namduna hingnanaba hairage aduga haibiyu aingonda akiba langtaknaba amasung mipaibana aibu amuk hanna wakhalda nungai handaba tawhallaroi makoidi saitandagi amasung noroktagi aikhoidagi punsi adu huranba lakpani aduga nakhoina masi tawdrabadi aina phana yamna thajarabasu nakhoi nasana thajadrabadi mahakna adum nakhoidagi huranduna leigani bible na kari kari phana hairabasu madu nangna thajadrabadi nangonda kari amatta kanaroi khangba khaktana kari su kanaroi nangna khangliba adu thabak oina pangthokadabani aikhoi kari amatta tawdana itan tanna leiba miyoi adu oiroidobani makoidi karigumba afaba amadi pami adubu karisu tawdana madu adum ngaiduna lei thawaida lansoknabagi matangda lairik marak marakta adum paba phai maramdi yeknabagi mayokta maduna nang pangal leina lepa ngamhangani mahakna nangbu karisu tawdana thadokani haina asa tawba yade mahakna nangbu nungside nangna ishwarga naksinnana
ꯆꯠꯃꯤꯟꯅꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯕ ꯅꯠꯇꯦ꯫ ꯅꯪꯅ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯄꯥꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯅ ꯂꯩꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯅꯪꯅ ꯀꯅꯥ ꯑꯃꯠꯇꯅ ꯌꯦꯡꯅꯤꯡꯗꯕ ꯑꯃꯁꯨꯡ ꯄꯥꯝꯗꯅꯕ ꯃꯤꯄꯥꯏꯕ ꯑꯗꯨꯅ ꯁꯃꯁ꯭ꯌꯥ ꯑꯗꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅꯗꯤ ꯌꯦꯡꯗꯦ꯫ ꯁꯃꯁ꯭ꯌꯥ ꯑꯗꯨꯗ ꯌꯦꯡꯕꯗ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯇꯁꯦꯡꯅ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯀꯔꯤ ꯑꯣꯏꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯤ꯫ ꯃꯤꯄꯥꯏꯕꯅ ꯁꯃꯁ꯭ꯌꯥ ꯑꯗꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯁꯃꯁ꯭ꯌꯥ ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯏꯁ꯭ꯋꯔ ꯑꯗꯨꯗ ꯊꯥꯖꯕꯅꯗꯤ ꯌꯦꯡꯉꯤ꯫ ꯑꯩꯗꯤ ꯌꯥꯝꯅ ꯂꯥꯡꯇꯛꯅꯒꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯔꯣꯃꯤꯌꯥ 4:19 ꯑꯗꯨꯒꯨꯝꯅ ꯅꯪꯒꯤ ꯙꯥꯔꯥ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯌꯥꯝꯕ ꯖꯥꯠꯁꯤꯡꯒꯤ ꯃꯄꯥ ꯃꯍꯥꯛꯅ ꯑꯣꯏꯔꯛꯅꯅꯕ ꯑꯕ꯭ꯔꯥꯍꯝꯅ ꯅꯤꯡꯐꯝ ꯊꯣꯛꯇ꯭ꯔꯕ ꯈꯧꯔꯥꯡꯕ ꯅꯤꯡꯗꯨꯅ ꯊꯥꯖꯔꯦ꯫ ꯑꯗꯨꯕꯨ ꯁꯃꯁ꯭ꯌꯥ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯑꯕ꯭ꯔꯥꯍꯝ ꯑꯃꯁꯨꯡ ꯁꯥꯔꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯅꯤ꯫ ꯃꯈꯣꯏ ꯆꯍꯤ 60 ꯑꯃꯗꯤ 100 ꯁꯨꯔꯕꯅꯤ꯫ ꯁꯥꯔꯥ ꯑꯗꯨ ꯃꯆꯥ ꯐꯪꯕ ꯌꯥꯕ ꯆꯍꯤꯗꯒꯤ ꯌꯥꯝꯅ ꯍꯦꯟꯗꯣꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯐꯤꯚꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯑꯣꯏꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯐꯤꯚꯝ ꯑꯃꯅꯤ꯫ ꯑꯗꯨꯒ ꯄꯗ 19ꯗ ꯍꯥꯏꯔꯤ, ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯊꯥꯖꯕ ꯍꯟꯊꯗꯅ ꯍꯧꯖꯤꯛ ꯁꯤꯈ꯭ꯔꯕꯒꯨꯝꯂꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ, ꯃꯍꯥꯛꯇꯤ ꯆꯍꯤ 100 ꯁꯨꯔꯦ, ꯑꯗꯨꯒ ꯁꯥꯔꯥꯒꯤ ꯁꯤꯔꯕ ꯅꯥꯎꯐꯝ ꯑꯗꯨ ꯋꯥꯈꯜ ꯇꯧꯔꯦ꯫ ꯃꯁꯥꯅ ꯃꯊꯟꯇꯗ ꯌꯦꯡꯖꯔꯦ, ꯃꯁꯤ ꯌꯥꯔꯔꯣꯏꯗ ꯍꯥꯏꯅ ꯍꯥꯏꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯆꯍꯤ 100 ꯁꯨꯔꯦ, ꯑꯗꯨꯒ ꯁꯥꯔꯥꯒꯤ ꯁꯤꯔꯕ ꯅꯥꯎꯐꯝ ꯑꯗꯨ ꯋꯥꯈꯜ ꯇꯧꯔꯦ꯫ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯅ ꯁꯛꯄꯤꯕ ꯋꯥꯁꯛ ꯑꯗꯨꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯊꯥꯖꯕ ꯍꯦꯟꯅ ꯍꯦꯟꯅ ꯀꯟꯈꯠꯇꯨꯅ ꯏꯁ꯭ꯋꯔꯕꯨ ꯍꯦꯟꯅ ꯊꯥꯒꯠꯆꯔꯝꯃꯤ꯫ ꯌꯦꯡꯕꯤꯌꯨ, ꯑꯕ꯭ꯔꯥꯍꯝꯒꯤꯗꯃꯛ ꯌꯥꯝꯅ ꯑꯆꯧꯕ ꯑꯔꯨꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯑꯣꯏꯊꯣꯛꯄ ꯌꯥꯔꯔꯣꯏꯗꯧꯕ ꯁꯃꯁ꯭ꯌꯥ ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯋꯥꯡꯃꯗ ꯃꯍꯥꯛꯀꯤ ꯃꯤꯠꯐꯝ ꯊꯝꯈꯤ꯫ ꯑꯆꯧꯕ ꯁꯃꯁ꯭ꯌꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯂꯥꯡꯇꯛꯅꯔꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛꯄꯤꯕ ꯑꯗꯨꯗ ꯑꯣꯏꯅ ꯃꯍꯥꯛꯅ ꯊꯥꯖꯈꯤ꯫ ꯑꯗꯨꯒ ꯃꯁꯤꯃꯛꯅꯤ ꯑꯩꯈꯣꯏꯅꯁꯨ ꯇꯧꯒꯗꯕ ꯑꯁꯤ꯫ ꯑꯗꯨꯒ ꯅꯪꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤ ꯑꯋꯥꯕ ꯑꯃ ꯊꯦꯡꯅꯔꯝꯕ ꯌꯥꯏ, ꯃꯗꯨ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯁꯃꯁ꯭ꯌꯥ ꯑꯣꯏꯔꯝꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯌꯨꯝ ꯄꯥꯟꯕꯒꯤ, ꯅꯠꯇ꯭ꯔꯒ ꯁꯦꯜ ꯊꯨꯝꯒꯤ ꯃꯔꯝꯗ, ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯐꯠꯇꯕ ꯍꯩꯅꯕꯤ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯣꯏꯕ ꯌꯥꯏ꯫ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪꯒꯤ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯅ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯜꯂꯤ, ꯑꯗꯨꯒ ꯅꯪ ꯂꯥꯡꯇꯛꯅꯔꯣꯏꯗꯧꯕꯅꯤ꯫ ꯃꯔꯝꯗꯤ ꯅꯪꯅ ꯂꯥꯡꯇꯛꯅꯔꯕꯗꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯕꯁꯨ ꯀꯥꯟꯅꯕ ꯂꯩꯔꯣꯏ, ꯃꯔꯝꯗꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯤꯕ ꯑꯁꯤ ꯂꯥꯡꯇꯛꯅꯗꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯤ ꯂꯥꯡꯇꯛꯅꯕꯒ ꯂꯣꯏꯅꯅ ꯇꯧꯕ ꯌꯥꯔꯣꯏ꯫ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯅ ꯇꯧꯅ ꯂꯥꯡꯇꯛꯅꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯅ ꯏꯁ꯭ꯋꯔ ꯊꯥꯖꯩꯗꯤ ꯍꯥꯏꯔꯒ ꯊꯕꯛꯇꯗꯤ ꯃꯗꯨ ꯎꯠꯊꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯂꯥꯡꯇꯛꯅꯒꯟꯕ ꯑꯃꯁꯨꯡ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯟꯒꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯖꯕꯅ ꯏꯁ꯭ꯋꯔꯕꯨ ꯎꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯗꯕ ꯑꯗꯨ ꯊꯥꯖꯕꯅ ꯈꯪꯕ ꯉꯝꯃꯤ꯫ ꯏꯕ꯭ꯔꯤꯌꯥ 13:3ꯗ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ, ꯊꯥꯖꯕ ꯌꯥꯎꯗꯅ ꯏꯁ꯭ꯋꯔ ꯄꯦꯜꯍꯟꯕ ꯉꯝꯗꯦ, ꯑꯗꯨꯒ ꯏꯁ꯭ꯋꯔꯗ ꯆꯪꯖꯔꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯊꯥꯖꯒꯗꯕꯅꯤ꯫ ꯃꯍꯥꯛ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯥꯖꯒꯗꯕꯅꯤ꯫ ꯑꯇꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯂꯩ ꯍꯥꯏꯕꯇ ꯅꯠꯇꯦ, ꯑꯗꯨꯕు ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯕꯤꯕ꯭ꯔꯥ? ꯃꯐꯝ ꯑꯁꯤꯗ ꯄꯨꯡꯐꯝ ꯑꯁꯤꯗ ꯏꯁ꯭ꯋꯔ ꯂꯩ꯫ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤ ꯀꯥꯔꯗ ꯆꯪꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯅꯪꯕꯨ ꯑꯗꯨꯝ ꯂꯣꯏꯅꯕꯤꯒꯅꯤ꯫ ꯌꯨꯝꯗꯁꯨ ꯃꯍꯥꯛꯅ ꯅꯪꯕꯨ ꯂꯣꯏꯅꯕꯤꯒꯅꯤ꯫ ꯅꯪꯅ ꯇꯨꯝꯕꯗꯁꯨ, ꯑꯌꯨꯛ ꯍꯧꯒꯠꯄꯗꯁꯨ ꯃꯍꯥꯛꯅ ꯅꯪꯕꯨ ꯑꯗꯨꯝ ꯂꯣꯏꯅꯕꯤꯒꯅꯤ꯫ ꯏꯁ꯭ꯋꯔꯗꯤ ꯊꯋꯥꯏ ꯑꯣꯏꯕꯅꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒ ꯃꯇꯝ ꯆꯨꯞꯄꯗ ꯅꯛꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ
ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ꯫ ꯃꯍꯥꯛꯇꯤ ꯂꯦꯡꯗꯅ ꯑꯍꯣꯡꯕ ꯂꯩꯇꯅ ꯂꯩꯔꯤꯕ ꯏꯁ꯭ꯋꯔ ꯑꯗꯨꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯍꯣꯇꯦꯜ ꯔꯨꯝꯗ ꯑꯁꯨꯝ ꯈꯜꯂꯤꯉꯩꯗ ꯃꯁꯤ ꯃꯊꯪꯒꯤ ꯍꯞꯇꯥ ꯑꯃ ꯑꯅꯤ ꯑꯁꯤꯗ ꯐꯖꯅ ꯙ꯭ꯌꯥꯟ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯇꯣꯏꯅ ꯏꯁ꯭ꯋꯔ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯤꯌꯨ꯫ ꯀꯅꯥ ꯀꯅꯥ ꯃꯁꯤ ꯑꯩꯒ ꯂꯣꯏꯅꯅ ꯇꯧꯒꯗꯒꯦ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯝꯅ ꯇꯣꯏꯅ ꯏꯁ꯭ꯋꯔ ꯃꯁꯤꯗ ꯂꯩ, ꯏꯁ꯭ꯋꯔ ꯃꯁꯤꯗ ꯂꯩ ꯍꯥꯏꯅ ꯂꯥꯎꯅ ꯍꯥꯏꯕꯤꯌꯨ꯫ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯀꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯌꯦꯡꯃꯤꯟꯅꯩ꯫ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯀꯤꯔꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯑꯩꯅ ꯅꯪꯕꯨ ꯂꯣꯏꯅꯔꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯤꯅꯅꯤ꯫ ꯏꯁ꯭ꯋꯔꯅ ꯀꯔꯝꯕ ꯀꯥꯟꯗ ꯀꯔꯤ ꯇꯧꯔꯛꯀꯗꯧꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯕ ꯑꯗꯨꯗꯤ ꯏꯁ꯭ꯋꯔ ꯂꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯐꯕ ꯊꯧꯔꯥꯡ ꯂꯥꯡꯕꯤꯔꯤ, ꯑꯗꯨꯒ ꯊꯧꯔꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯆꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯒꯅꯤ꯫ ꯈꯣꯡꯁꯥꯟꯕ 3:13-14 ꯍꯧꯖꯤꯛꯇꯤ ꯏꯖꯔꯥꯌꯦꯜꯒꯤ ꯃꯤꯁꯤꯡꯒꯤ ꯍꯥꯏꯖꯕ ꯑꯗꯨ ꯑꯩꯒꯤ ꯏꯀꯥꯗ ꯌꯧꯔꯛꯂꯦ꯫ ꯏꯖꯤꯞꯇ ꯂꯩꯕꯁꯤꯡꯅ ꯃꯈꯣꯏꯕꯨ ꯑꯣꯠ ꯅꯩꯔꯤꯕ ꯑꯗꯨ ꯑꯩꯅ ꯏꯃꯤꯠꯃꯛꯅ ꯎꯔꯦ꯫ ꯑꯩꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯏꯖꯔꯥꯌꯦꯜ ꯃꯆꯥꯁꯤꯡꯕꯨ ꯏꯖꯤꯞꯇꯒꯤ ꯂꯧꯔꯨꯅꯕ ꯅꯍꯥꯛ ꯁꯦꯝ ꯁꯥꯕ ꯇꯥꯏ꯫ ꯏꯖꯔꯥꯌꯦꯜ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯞꯆꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯅꯅꯕ ꯏꯁ꯭ꯋꯔꯅ ꯃꯤ ꯑꯃꯕꯨ ꯊꯧꯔꯥꯡ ꯇꯧꯕꯤꯈꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯍꯦꯛꯇ ꯊꯤꯕꯤ꯫ ꯉꯁꯤ ꯇꯤꯚꯤ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯀꯌꯥ ꯑꯃꯗꯁꯨ ꯃꯗꯨꯒꯤ ꯃꯇꯦꯡ ꯑꯗꯨ ꯐꯪꯍꯟꯅꯅꯕ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯅꯤꯡꯂꯝꯕꯁꯨ ꯌꯥꯏ꯫ ꯏꯁ꯭ꯋꯔꯗꯤ ꯃꯤꯑꯣꯏꯕꯒ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯇꯧꯏ, ꯃꯁꯤ ꯑꯉꯛꯄꯅꯤ꯫ ꯑꯐꯕ ꯋꯥ ꯄꯥꯎ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯁꯟꯗꯣꯛꯅꯕ ꯃꯊꯧ ꯇꯥꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯑꯣꯏꯍꯟꯕꯤꯔꯤꯕꯅꯣ? ꯑꯐꯕ ꯋꯥ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯅ ꯗꯨꯠꯁꯤꯡꯗꯨ ꯁꯟꯗꯣꯛꯍꯜꯂꯝꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯣꯏꯅ ꯁꯟꯗꯣꯛꯍꯟꯅꯤꯡꯂꯝꯃꯤ꯫ ꯃꯣꯖꯦꯁꯅ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯍꯥꯏꯖꯔꯝꯃꯤ, ꯐꯥꯔꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯖꯤꯞꯇꯒꯤ ꯏꯖꯔꯥꯌꯦꯜ ꯃꯆꯥꯁꯤꯡꯕꯨ ꯂꯧꯔꯨꯒꯗꯕ ꯑꯩꯒꯤ ꯏꯇꯤꯛ ꯀꯔꯤ ꯂꯩꯕꯒꯦ? ꯏꯕꯨꯡꯉꯣꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯍꯥꯛꯀ ꯂꯣꯏꯅꯒꯅꯤ, ꯑꯩꯅ ꯅꯍꯥꯛꯄꯨ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯗꯨꯒꯤ ꯈꯨꯗꯝ ꯑꯗꯨ ꯃꯁꯤꯅ ꯑꯣꯏꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯕ ꯑꯗꯨꯅ ꯈꯨꯗꯝ ꯑꯣꯏꯅ ꯇꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯈꯨꯗꯤꯡꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯔꯤ꯫ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯅꯈꯣꯏꯅ ꯊꯦꯡꯅꯕ ꯁꯃꯁ꯭ꯌꯥꯁꯤꯡꯒꯤ ꯃꯔꯛꯇ ꯏꯁ꯭ꯋꯔ ꯈꯛꯇꯅ ꯄꯤꯕꯤꯕ ꯉꯝꯕ ꯍꯔꯥꯎꯕ, ꯏꯪꯊꯕ ꯑꯃꯁꯨꯡ ꯑꯁꯥꯅ ꯄꯤꯛ ꯊꯜꯂꯝꯕ ꯌꯥꯏ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒ ꯂꯣꯏꯅꯔꯤ꯫ ꯅꯪꯅ ꯑꯋꯥꯕ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯦ ꯍꯥꯏꯅꯗꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯂꯣꯏꯅꯕꯤꯔꯤ꯫ ꯏꯖꯤꯞꯇꯒꯤ ꯅꯍꯥꯛꯅ ꯃꯤꯁꯤꯡꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯕ ꯃꯇꯝꯗ ꯆꯤꯡꯁꯤꯃꯛꯇꯗ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯅꯈꯣꯏꯅ ꯈꯨꯔꯨꯝꯒꯗꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯣꯖꯦꯁꯅ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯍꯥꯏꯔꯝꯃꯤ, ꯐꯔꯦ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯏꯖꯔꯥꯌꯦꯜꯒꯤ ꯃꯤꯁꯤꯡꯗ ꯆꯠꯇꯨꯅ ꯅꯈꯣꯏꯒꯤ ꯅꯄꯥꯅꯄꯨꯁꯤꯡꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯗꯨꯅ ꯑꯩꯕꯨ ꯅꯈꯣꯏꯗ ꯊꯥꯔꯛꯄꯅꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯏꯕꯨꯡꯉꯣꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯍꯪꯂꯛꯂꯕꯗꯤ ꯃꯈꯣꯏꯗ ꯑꯩꯅ ꯀꯔꯤ ꯈꯨꯝꯒꯗꯒꯦ? ꯃꯈꯥ ꯇꯥꯅ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯁꯟꯗꯣꯛꯅ ꯇꯥꯛꯄ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯃꯣꯖꯦꯁꯇ ꯍꯥꯏꯔꯝꯃꯤ, ꯑꯩꯗꯤ ꯑꯩꯅꯤ꯫ ꯃꯈꯥ ꯇꯥꯅ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯁꯨ ꯏꯖꯔꯥꯌꯦꯜꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯌꯨ,
ꯑꯩ ꯀꯧꯕ ꯏꯕꯨꯡꯉꯣꯗꯨꯅ ꯅꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯊꯥꯔꯛꯄꯅꯤ꯫ ꯑꯩ ꯍꯥꯏꯔꯤꯕ ꯃꯍꯥꯛꯇꯤ ꯃꯐꯝ ꯈꯨꯗꯤꯡꯗ, ꯃꯇꯝ ꯈꯨꯗꯤꯡꯗ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯃꯍꯥꯛꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯄꯥꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯏꯁ꯭ꯋꯔ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯔꯛꯄ ꯌꯥꯅꯕ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯗ ꯊꯕꯛ ꯇꯧꯕꯤꯔꯤ꯫ ꯌꯦꯡꯕꯤꯌꯨ, ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ? ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯏꯁ꯭ꯋꯔ ꯑꯁꯤ ꯀꯅꯥꯅꯣ? ꯑꯩꯗꯤ ꯑꯩꯅꯤ꯫ ꯑꯣꯏꯔꯝꯕ ꯑꯣꯏꯒꯗꯕ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩ ꯑꯣꯏꯔꯝꯕ ꯑꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩ ꯑꯣꯏꯒꯗꯕ ꯑꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯑꯩꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯣꯏ, ꯃꯍꯥꯛ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯉꯔꯥꯡꯁꯨ ꯃꯍꯥꯛ ꯑꯗꯨꯝ ꯑꯩꯗꯤ ꯑꯩꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯤꯄꯥꯏꯒꯗꯧꯕ ꯂꯩꯇ꯭ꯔꯦ, ꯑꯗꯨꯒ ꯍꯌꯦꯡꯒꯤꯗꯃꯛꯁꯨ ꯑꯩꯈꯣꯏꯅ ꯂꯥꯡꯇꯛꯅꯒꯗꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯏꯁ꯭ꯋꯔ ꯍꯧꯖꯤꯛ ꯄꯨꯡꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯤꯔꯤ꯫ ꯉꯔꯥꯡꯒꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯒꯤ ꯃꯇꯥꯡꯗ ꯂꯥꯡꯇꯛꯅꯗꯅ ꯑꯩꯈꯣꯏꯅ ꯂꯩꯔꯒꯗꯤ ꯉꯁꯤ ꯐꯖꯅ ꯑꯩꯈꯣꯏꯅ ꯂꯩꯕ ꯉꯝꯅꯅꯕ ꯃꯍꯥꯛꯅ ꯂꯝꯖꯤꯡꯕꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯗꯨ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯗ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯍꯦꯟꯅ ꯈꯟꯖꯤꯟꯗꯨꯅ ꯃꯤꯄꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯐꯩ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯂꯥꯡꯇꯛꯅꯒꯗꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯃꯥꯡꯒꯤ ꯆꯍꯤ 30ꯔꯣꯝꯒꯤ ꯑꯩꯒꯤ ꯀꯦꯂꯦꯟꯗꯔ ꯑꯗꯨ ꯌꯦꯡꯂꯒ ꯃꯁꯤ ꯀꯔꯝꯅ ꯑꯣꯏꯊꯣꯛꯄꯒꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯟꯖꯤꯟꯗꯅ ꯍꯤꯡꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯄꯤꯅꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯈꯪꯖꯩ ꯃꯗꯨꯗꯤ ꯅꯈꯣꯏ ꯀꯌꯥ ꯑꯃꯒꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯂꯩꯅꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯩ ꯍꯥꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯈꯨꯗꯝ ꯑꯗꯨꯗꯤ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯇꯧꯗꯅ, ꯂꯥꯡꯇꯛꯅꯗꯅ ꯍꯤꯡꯗꯨꯅ ꯑꯩ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯅ ꯈꯪꯕꯤꯕ ꯏꯁ꯭ꯋꯔ ꯃꯍꯥꯛꯄꯨꯗꯤ ꯑꯩ ꯈꯪꯖꯩ ꯍꯥꯏꯅ ꯍꯥꯏꯗꯣꯛꯆꯧ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕ, ꯑꯥꯁꯥ ꯇꯧꯔꯨꯕ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯑꯉꯛꯄ ꯀꯌꯥ ꯇꯧꯕꯤꯔꯛꯀꯗꯧꯔꯤꯕ ꯑꯁꯤ, ꯏꯁ꯭ꯋꯔꯅ ꯑꯉꯛꯄ ꯇꯧꯕꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯅꯈꯣꯏ ꯂꯩꯅꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯨꯗꯕ ꯐꯤꯚꯝ ꯑꯃꯗꯒꯤ ꯂꯥꯛꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯏꯁ꯭ꯋꯔ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯁꯛꯁꯤꯡꯗꯤ ꯑꯆꯧ ꯑꯁꯥꯡ ꯈꯔꯈꯛꯇꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤꯁꯨꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛꯁꯤꯡ ꯑꯁꯤ ꯅꯈꯣꯏꯒꯤꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯈꯣꯏꯒꯤ ꯑꯐꯕ ꯊꯧꯔꯥꯡ ꯂꯥꯡꯕꯤꯔꯤ, ꯑꯗꯨꯒ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯌꯦꯛꯅꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯏꯁ꯭ꯋꯔꯕꯨ ꯊꯥꯖꯕ ꯍꯧꯕꯤꯌꯨ꯫ ꯊꯥꯖꯕꯒꯤ ꯂꯥꯟ ꯑꯗꯨ ꯐꯖꯅ ꯁꯣꯛꯅꯧ꯫ ꯏꯁ꯭ꯋꯔꯅ ꯈꯨꯗꯤꯡꯃꯛ ꯌꯦꯡꯁꯤꯟꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯅꯁꯥ ꯅꯊꯟꯇꯗ ꯍꯥꯏꯖꯧ꯫ ꯃꯦꯊ꯭ꯌꯨ 13:15 ꯑꯍꯤꯡꯒꯤ ꯌꯨꯊꯛ 4 ꯇꯥꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣꯅ ꯁꯃꯨꯗ꯭ꯔ ꯃꯊꯛꯇ ꯈꯣꯡꯅ ꯆꯠꯇꯨꯅ ꯃꯈꯣꯏ ꯇꯥꯅ ꯂꯦꯡꯂꯛꯏ꯫ ꯁꯦꯕꯣꯛꯁꯤꯡꯅ ꯏꯕꯨꯡꯉꯣꯅ ꯁꯃꯨꯗ꯭ꯔ ꯃꯊꯛꯇ ꯈꯣꯡꯅ ꯂꯦꯡꯕ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯇꯝꯅꯕ ꯂꯥꯏꯅꯤ, ꯑꯃꯁꯨꯡ ꯀꯤꯗꯨꯅ ꯃꯈꯣꯏꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, ꯄꯨꯛꯅꯤꯡ ꯂꯨꯝꯅ ꯂꯩꯌꯨ, ꯑꯩꯅꯤ, ꯀꯤꯒꯅꯨ꯫ ꯃꯁꯤꯅꯤ ꯌꯥꯝꯅ ꯐꯖꯔꯤꯕ ꯑꯁꯤ꯫ ꯑꯩꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯇꯦꯟꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯅꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗꯗꯤ ꯃꯁꯤꯒꯤ ꯑꯥꯔꯊ ꯀꯌꯥ ꯂꯩꯇꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯑꯩꯈꯣꯏꯗꯗꯤ ꯃꯁꯤꯒꯤ ꯑꯥꯔꯊ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ꯫ ꯅꯪꯅ ꯂꯥꯡꯇꯛꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪꯅ ꯁꯃꯁ꯭ꯌꯥ ꯊꯦꯡꯅꯔꯒꯗꯤ ꯏꯁ꯭ꯋꯔꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯁꯃꯁ꯭ꯌꯥ
ꯑꯗꯨ ꯑꯩꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯄꯤꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯊꯧꯖꯥꯜ ꯄꯤꯅꯕꯤꯕ꯫ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯐꯖꯅ ꯊꯥꯡꯕ ꯉꯝꯗ꯭ꯔꯤꯈꯩ ꯑꯩꯈꯣꯏ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯃꯥꯌꯣꯛꯅꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ, ꯅꯪꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯉꯝꯂꯕ ꯃꯗꯨꯗꯤ ꯏꯁ꯭ꯋꯔ ꯅꯪꯅ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯕꯤꯒꯅꯤ꯫ ꯑꯋꯥꯕꯗꯨ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄꯤꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨ ꯃꯥꯌꯣꯛꯅꯕ ꯉꯝꯅꯅꯕ ꯊꯧꯖꯥꯜ ꯄꯤꯅꯕꯤꯒꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨꯕꯨ ꯑꯩꯅ ꯃꯥꯌꯣꯛꯅꯍꯟꯅꯤꯡꯂꯕꯗꯤ ꯃꯗꯨ ꯑꯩꯒꯤ ꯐꯅꯅꯕꯒꯤꯗꯃꯛ ꯑꯣꯏꯒꯅꯤ꯫ ꯃꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯑꯃ ꯁꯣꯏꯗꯅ ꯐꯪꯒꯅꯤ, ꯑꯗꯨꯕꯨ ꯑꯋꯥꯕ ꯊꯦꯡꯅꯕꯗꯤ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯄꯥꯝꯅꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯅꯪ ꯑꯩꯕꯨ ꯅꯨꯡꯅ ꯊꯣꯝꯅꯤꯡꯂꯝꯕ ꯌꯥꯏ, ꯃꯔꯝꯗꯤ ꯅꯪꯅ ꯈꯜꯂꯤ ꯑꯩꯅ ꯑꯋꯥꯕ ꯊꯦꯡꯅꯒꯗꯕ ꯑꯁꯤ ꯑꯩꯉꯣꯟꯗ ꯑꯐꯕ ꯑꯃ ꯑꯣꯏꯅꯅꯕꯅꯤ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯁꯥꯎꯕꯤꯒꯅꯨ, ꯃꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯖꯔꯨꯔꯣ ꯍꯥꯏꯕ ꯇꯥꯕꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯏꯁ꯭ꯋꯔ ꯊꯥꯖꯗ꯭ꯔꯕꯗꯤ ꯅꯪ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯃ ꯂꯦꯟꯕ ꯇꯥꯕꯅꯤ꯫ ꯃꯗꯨꯇꯅꯤ ꯅꯪꯅ ꯐꯪꯖꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯏꯁ꯭ꯋꯔ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯑꯉꯛꯄꯅꯤ꯫ ꯑꯩ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯃꯁꯤ ꯑꯐꯕ ꯑꯣꯏꯍꯟꯕꯤꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩ ꯊꯥꯖꯩ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯕ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯅꯪꯒꯤ ꯑꯋꯥꯕ ꯐꯤꯚꯝ ꯑꯗꯨꯃꯛꯇꯗ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯂꯣꯏꯅꯕꯤꯔꯤ ꯍꯥꯏꯅ ꯅꯪꯅ ꯇꯁꯦꯡꯅ ꯊꯥꯖꯔꯒꯗꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯕꯨ ꯂꯝꯖꯤꯡꯕꯤꯔꯤ ꯈꯪꯖꯔꯒꯗꯤ ꯅꯪ ꯊꯋꯥꯏꯗ ꯆꯥꯎꯈꯠꯆꯒꯅꯤ꯫ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯊꯦꯡꯅꯒꯅꯤ, ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯐꯤꯚꯝꯁꯤꯡ ꯑꯗꯨꯗ ꯏꯁ꯭ꯋꯔ ꯅꯪꯕꯨ ꯑꯩꯅ ꯊꯥꯖꯩ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯃꯥꯡꯈꯤꯒꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯐꯅ ꯍꯧꯔꯛꯈꯤꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯅꯣꯡꯃ ꯀꯟꯐꯔꯦꯟꯁꯇꯒꯤ ꯍꯟꯈꯤꯕꯗ ꯑꯩꯒꯤ ꯍꯣꯇꯦꯜ ꯔꯨꯝꯒꯤ ꯁꯣ ꯐꯪꯗꯕꯗꯒꯤ ꯍꯣꯇꯦꯜ ꯔꯨꯝꯗ ꯆꯪꯕ ꯉꯝꯈꯤꯗꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯁꯤ ꯑꯃꯨꯛꯇꯪ ꯅꯠꯇꯦ, ꯅꯣꯡꯃꯗꯤ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯁꯣ ꯈꯔ ꯄꯤꯔꯛꯈꯤ, ꯑꯗꯨꯕꯨ ꯃꯗꯨꯅꯁꯨ ꯍꯥꯡꯕ ꯌꯥꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗꯗꯤ ꯑꯩꯅꯒ ꯉꯥꯡꯕ ꯑꯁꯤꯗ ꯃꯤꯁꯤꯡꯅꯒ ꯍꯔꯥꯎꯗꯅ ꯈꯨꯕꯥꯛꯀ ꯈꯨꯗꯅ ꯊꯥꯒꯠꯅꯔꯤꯕ, ꯑꯗꯨꯕꯨ ꯍꯣꯇꯦꯜꯗ ꯍꯟꯖꯤꯟꯕꯗꯗꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯗꯗꯨꯅ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯂꯩꯃꯥꯏꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯕꯅ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯆꯍꯤ ꯀꯌꯥ ꯑꯩꯅ ꯍꯣꯠꯅꯖꯗꯨꯅ ꯂꯥꯛꯂꯤ ꯃꯗꯨꯗꯤ ꯑꯩꯉꯣꯟꯗ ꯁꯃꯁ꯭ꯌꯥ ꯑꯃꯠꯇ ꯂꯩꯇꯅꯕ ꯊꯥꯖꯕ ꯌꯥꯝꯅ ꯍꯦꯟꯒꯠꯍꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯏ ꯐꯠꯇꯕꯕꯨ ꯆꯩꯅꯅꯕ ꯌꯥꯝꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯩꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯍꯟꯗꯦ꯫ ꯑꯗꯨꯅ ꯑꯀꯣꯟꯕꯗꯗꯤ ꯑꯩꯅ ꯋꯥꯔꯦꯞꯆꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩ ꯏꯆꯝ ꯆꯝꯅ ꯏꯁ꯭ꯋꯔꯕꯨ ꯊꯥꯖꯖꯔꯒꯦ꯫ ꯏꯁ꯭ꯋꯔꯅ ꯑꯋꯥꯕ ꯑꯗꯨ ꯂꯧꯊꯣꯛꯄꯤꯗ꯭ꯔꯕꯗꯤ ꯃꯗꯨꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯕꯨ ꯊꯥꯖꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯥꯖꯒꯗꯕꯅꯤ, ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯥꯖꯒꯗꯕꯅꯤ, ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯥꯖꯒꯗꯕꯅꯤ꯫ ꯃꯁꯤ ꯇꯧꯔꯕ ꯀꯥꯟꯗꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯀꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯔꯥꯎꯅ ꯆꯠꯄ ꯉꯝꯒꯅꯤ, ꯄꯟꯊꯨꯡ ꯌꯧꯔꯕ ꯃꯇꯝꯗꯇ ꯍꯔꯥꯎꯒꯗꯕ ꯅꯠꯇꯦ꯫ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯃꯤꯄꯥꯏꯕꯅ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯎꯏ, ꯑꯗꯨꯕꯨ ꯊꯥꯖꯕꯅ ꯃꯗꯨꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯏꯁ꯭ꯋꯔ ꯃꯍꯥꯛꯄꯨ ꯎꯏ꯫ ꯑꯆꯨꯝꯕ ꯑꯗꯨꯅ ꯅꯪꯕꯨ ꯃꯅꯤꯡ ꯇꯝꯍꯟꯒꯅꯤ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite